ꯃꯌꯥꯝ ꯀꯥꯔꯗ ꯔꯤꯗꯤꯡ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯗ ꯔꯤꯗꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯄ꯭ꯔꯦꯖꯦꯟ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯁꯦꯀꯣ ꯍꯥꯏꯗꯤ ꯄꯥꯁ ꯄ꯭ꯔꯦꯖꯦꯟ ꯐ꯭ꯌꯨꯆꯔꯁꯦ ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊ꯭ꯔꯤ ꯀꯥꯔꯗ ꯔꯤꯗꯤꯡ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯄꯥꯁ ꯄ꯭ꯔꯦꯖꯦꯟ ꯑꯦꯟ ꯐ꯭ꯌꯨꯆꯔꯁꯦꯀꯣ ꯒ꯭ꯔꯨꯞ ꯑꯅꯤ ꯈꯛꯇꯪ ꯈꯥꯏꯗꯣꯛꯑꯦ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ 1 ꯒ꯭ꯔꯨꯞ 2 ꯒ꯭ꯔꯨꯞ 1ꯁꯤꯗꯅ ꯍꯥꯏꯗꯤ ꯁꯤꯇ꯭ꯔꯤꯟ ꯂꯩꯔꯦ ꯒ꯭ꯔꯨꯞ 2ꯁꯤꯗꯅ ꯑꯦꯃꯦꯊꯤꯁ ꯂꯩꯔꯦꯀꯣ ꯑꯦꯃꯦꯊꯤꯁꯅꯦꯀꯣ ꯁꯤꯁꯦ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠ ꯅꯠꯇꯦ ꯈꯤꯇꯪ ꯄꯔꯄꯜ ꯆꯪꯕꯅꯦ ꯃꯩ ꯐꯨꯖꯟꯕꯁꯤꯗ ꯄꯨꯔꯥ ꯑꯉꯧꯕ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯁꯤꯁꯤꯅ ꯑꯦꯃꯦꯊꯤꯁꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯍꯥꯟꯕꯁꯤꯅ ꯁꯤꯇ꯭ꯔꯤꯟ ꯀꯣ ꯁꯤꯇ꯭ꯔꯤꯟ ꯈꯟꯁꯤꯔꯀꯣ ꯒ꯭ꯔꯨꯞ 1ꯒꯤꯅ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ 2ꯒꯤꯅ ꯑꯦꯃꯦꯊꯤꯁ ꯈꯟꯁꯤꯔ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯇ꯭ꯔꯤꯟ ꯆꯨꯁ ꯇꯧꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯑꯍꯥꯟꯕꯀꯣ ꯒ꯭ꯔꯨꯞ 1ꯁꯦ ꯒ꯭ꯔꯨꯞ 1ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯊꯣꯛꯑꯁꯦꯀꯣ ꯒ꯭ꯔꯨꯞ 1ꯒꯤꯀꯣ ꯑꯍꯨꯝꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯑꯍꯨꯝꯁꯦꯀꯣ ꯑꯍꯥꯟꯕꯒꯤ ꯁꯤꯇ꯭ꯔꯤꯟꯒꯤ ꯑꯣꯏꯅ past present and future ko past card yengse ko present future ko sida laiba card ahum sigi matang dai haipetang explain taro kaino haibado haidi past card ko past card se so se lai se ko haidi opportunities yam laki ko engonda haidi opportunities myam ama laki adu targa su aina miss tꯧꯈꯤꯕꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁ ꯇꯧꯈꯤꯕ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯂꯧꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯅꯪꯍꯧꯗꯕꯅꯤ ꯈꯪꯗꯦ ꯈꯪꯍꯧꯗꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯇꯧꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯗꯒ ꯍꯥꯏꯔꯒꯁꯨꯀꯣ ꯃꯤꯗꯤ ꯃꯌꯥꯝ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯕ ꯑꯩꯅ ꯈꯪꯍꯧꯗꯕꯒꯨꯝꯕꯀꯣ ꯍꯥꯏꯗꯤ ꯃꯤꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯤꯅꯦ ꯍꯥꯏꯐꯦꯠꯇꯪꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯃꯤꯁꯦ ꯂꯥꯛꯇꯕ ꯇꯦꯟꯗꯦ ꯂꯥꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯇꯥꯔꯒꯁꯨ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯍꯧꯗꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯪꯍꯧꯗꯕꯅꯤ ꯈꯪꯗꯦ ꯑꯐꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯍꯥꯏꯔꯒꯁꯨꯀꯣ ꯃꯤꯁ ꯌꯥꯝ ꯇꯧꯋꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯦꯖꯦꯟꯁꯤꯗꯁꯨ ꯂꯥꯛꯀꯅꯤꯀꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯄ꯭ꯔꯦꯖꯦꯟꯗꯗꯤ ꯃꯤꯁ ꯇꯧꯍꯟꯒꯅꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡ ꯀꯔꯤ ꯀꯔꯥ ꯂꯥꯛꯄ ꯃꯇꯝꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯟꯗꯛꯀꯤ ꯂꯥꯛꯇꯣꯔꯤꯕ ꯃꯌꯥꯝꯁꯤꯗꯗꯤ ꯃꯤꯁ ꯇꯧꯍꯟꯒꯅꯣ ꯃꯤꯁ ꯇꯧꯗ꯭ꯔꯒꯗꯤꯀꯣ ꯑꯩꯉꯣꯟꯗ ꯒ꯭ꯔꯣꯠ ꯌꯥꯝ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯍꯥꯏꯗꯤꯀꯣ ꯄꯣꯠꯁꯦ ꯃꯆꯣꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤꯀꯣ ꯏꯁꯝ ꯁꯝꯅꯗꯦꯅ ꯈꯜꯂꯁꯦꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗꯗꯤꯀꯣ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦꯀோ ꯂꯤꯈꯥꯏ ꯑꯃ ꯇꯥꯔꯛꯄ ꯀꯔꯤ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯅ ꯑꯣꯏꯔꯤꯀꯣ ꯁꯤꯗ ꯂꯩꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯇ꯭ꯔꯥꯚꯦꯂꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯈꯔ ꯄꯤꯀꯣ ꯍꯥꯏꯗꯤ ꯆꯠꯄ ꯈꯣꯠꯄ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦꯀோ ꯇ꯭ꯔꯥꯚꯦꯂꯤꯡꯒꯨꯝꯕ ꯈꯔ ꯄꯤ ꯍꯥꯏꯔꯒꯗꯤ ꯃꯄꯥꯟꯗ ꯆꯠꯄꯅꯤ ꯈꯪꯗꯦ ꯃꯄꯥꯟꯗ ꯆꯠꯂꯒ ꯊꯕꯛ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕꯒꯨꯝꯕ ꯈꯔ ꯑꯃꯁꯨ ꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯂꯝꯕꯤ ꯑꯅꯧꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯆꯠꯂꯝꯃꯤꯕ ꯂꯝꯕꯤꯗꯨꯗꯒꯤ ꯊꯩꯗꯣꯛꯑꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯇꯣꯞꯄ ꯗꯤꯔꯦꯛꯁꯟ ꯑꯃꯗꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯠꯄꯁꯨ ꯑꯣꯏꯀꯣ ꯁꯤꯗ ꯂꯩꯁꯦ ꯅꯝꯕꯔ 2 ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟ ꯀꯥꯔꯗꯀꯤ ꯃꯇꯥꯡꯒꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯁꯤꯗ ꯂꯩꯁꯦꯀꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚꯇꯤ ꯌꯥꯝ ꯐꯤꯜ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚ ꯌꯥꯝꯅ ꯐꯤꯜ ꯇꯧꯋꯦ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯏꯁꯥꯗ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯤꯃꯁꯨ ꯇꯧꯕ ꯁꯤꯁꯨ ꯇꯧꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯈꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯌꯥꯝꯅ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯐꯅ ꯂꯩ ꯑꯗꯣ ꯄ꯭ꯔꯦꯖꯦꯟ ꯑꯐꯕꯁꯦ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯍꯜꯂꯣ ꯍꯥꯏꯗꯤ ꯂꯥꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦꯀꯣ ꯑꯦꯅꯔꯖꯤꯁꯦ ꯂꯥꯛꯏꯕ ꯑꯦꯅꯔꯖꯤꯁ ꯍꯥꯏꯕ ꯂꯥꯛꯏꯕ ꯃꯦꯁꯦꯖ ꯂꯥꯛꯏꯕ ꯒꯥꯏꯗꯦꯟꯁ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯦꯅꯤ ꯀꯩꯅꯣꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯕ ꯍꯥꯏꯗꯤ ꯃꯤꯁ ꯇꯧꯍꯟꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯀꯣ ꯐ꯭ꯌꯨꯆꯔ ꯀꯥꯔꯗꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁꯁꯦꯀꯣ ꯐ꯭ꯌꯨꯆꯔ ꯀꯥꯔꯗꯀꯤ ꯍꯥꯏꯗꯤ ꯃꯨꯚ ꯇꯧ ꯍꯥꯏꯀꯣ ꯂꯥꯏꯐꯁꯦꯀꯣ ꯍꯥꯏꯗꯤ ꯃꯨꯚ ꯑꯣꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯅꯤꯡꯗ ꯍꯜꯂꯒ ꯁꯨꯡꯌꯦꯡ ꯌꯦꯡꯒꯅꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯑꯣꯏꯅ ꯃꯤꯁꯦ ꯆꯠꯈꯤꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯋꯔꯛ ꯇꯧꯈꯤꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯊꯣꯛꯑꯦ ꯈꯣꯠꯂꯦꯅ ꯈꯜꯂꯁꯦ ꯄ꯭ꯔꯦꯖꯦꯟꯁꯇ ꯑꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯣꯜ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯈꯟꯖꯜꯂꯒ ꯂꯩꯒꯅꯣꯕ ꯍꯥꯏꯗꯤ ꯌꯨ ꯁꯨꯗ ꯑꯣꯜꯋꯦꯁ ꯃꯨꯚ ꯐꯣꯔꯋꯥꯔꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯨꯁ ꯇꯧꯗꯣ ꯏꯁꯥ ꯏꯊꯟꯗ ꯄꯨꯁ ꯇꯧꯀꯣ ꯑꯣꯄꯟ ꯃꯥꯏꯟꯗꯦड ꯌꯥꯝꯅ ꯑꯣꯏꯌꯨꯀꯣ ꯂꯩꯁꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯂꯥꯏꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯆꯠꯇ꯭ꯔꯥ ꯑꯗꯣ ꯂꯥꯏꯅꯤꯡꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯁꯥꯎꯕ ꯈꯣꯠꯄꯁꯨ ꯀꯌꯥ ꯂꯩꯇꯦꯗꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯀꯥꯔꯗꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯣꯄꯟ ꯃꯥꯏꯟꯗꯦड ꯑꯣꯏꯕ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕꯀꯣ ꯑꯗꯣ ꯑꯃꯨꯛꯁꯨꯀꯣ ꯁꯝꯇꯥꯏꯝꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯥꯁ ꯃꯦꯃꯣꯔꯤꯁꯦ ꯈꯔ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯒꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯣꯜ ꯇꯧꯔꯒ ꯊꯝꯒꯅꯣ ꯍꯥꯏꯗꯤ ꯄꯥꯁ ꯃꯦꯃꯣꯔꯤꯁ ꯀꯔꯤ ꯀꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯩꯅꯣꯃ ꯍꯥꯏꯇꯥꯔꯦꯀꯣ
ꯍꯥꯏꯗꯤ ꯃꯔꯤ ꯑꯩꯈꯣꯏ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯣꯏꯈꯤꯗꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯣꯜ ꯇꯧꯔꯒ ꯈꯜꯂꯒ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯒꯥꯏꯗꯦꯟꯁꯁꯦ ꯍꯥꯏꯗꯤ ꯃꯨꯚ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯩꯗꯣ ꯖꯒꯥ ꯑꯃꯗ ꯂꯩꯒꯅꯣꯅ ꯍꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯁꯦꯇ꯭ꯔꯤꯟ ꯈꯟꯕꯒꯤ ꯉꯩꯒꯤ ꯄꯥꯁ ꯄ꯭ꯔꯦꯖꯦꯟ ꯑꯦꯟ ꯐ꯭ꯌꯨꯆꯔꯒꯤ ꯀꯥꯔꯗ ꯔꯤꯗꯤꯡꯁꯦꯀꯣ ꯃꯦꯝ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯃꯦꯊꯤꯁꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯁꯦꯀꯦꯟꯒꯤꯀꯣ ꯑꯦꯃꯦꯊꯤꯁ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯦꯃꯦꯊꯤꯁꯀꯤꯁꯨ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯀꯥꯔꯗ ꯑꯍꯨꯝ ꯂꯧꯊꯣꯛꯑꯦꯀꯣ ꯁꯤꯗꯒꯤ ꯄꯥꯁꯇꯒꯤ ꯍꯧꯔꯛꯑꯁꯤꯀꯣ ꯍꯥꯏꯗꯤ ꯄꯥꯁꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯗꯤ ꯄꯥꯁꯁꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯀꯣ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯍꯥꯏ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯑꯩꯅ ꯃꯤꯁ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯆꯠꯍꯧꯗꯕꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯈꯜꯂꯤꯉꯩꯗꯅꯤ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯈꯜꯂꯤꯉꯩꯗꯅꯤ ꯈꯪꯗꯦ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯈꯤꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯊꯕꯛꯁꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯍꯧꯗꯕ ꯃꯄꯥꯟꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦ ꯌꯨꯝꯒꯤ ꯈꯜꯂꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯀꯤ ꯈꯜꯂꯤꯉꯩꯗ ꯑꯩꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯈꯜꯂꯤꯉꯩꯗ ꯑꯩꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯑꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯑꯝꯇ ꯇꯧꯈꯤꯗꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯒꯤ ꯍꯥꯏ ꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯗ ꯀꯩꯝ ꯈꯟꯗꯅ ꯍꯥꯏ ꯇꯥꯔꯦ ꯑꯩꯒꯤ ꯀꯝꯐꯔꯠ ꯂꯦꯚꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯊꯕꯛ ꯇꯧꯔꯝꯃꯦ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯇꯧꯔꯝꯃꯒꯗꯤꯅ ꯍꯥꯏꯕꯅꯦ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯇꯧꯔꯝꯃꯒꯗꯤ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯍꯥꯏ ꯇꯥꯔꯦ ꯒꯥꯏꯗꯦꯟꯁꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯪ ꯆꯠꯂꯣ ꯅꯪ ꯇꯧꯋꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯅꯪ ꯀꯅꯥꯅꯣꯝꯅ ꯍꯥꯏꯗꯤ ꯄꯨꯁ ꯇꯧꯕꯤꯔꯛꯑꯃꯒꯗꯤ ꯑꯩꯅ ꯉꯁꯤ ꯂꯩꯔꯤꯕ ꯂꯦꯚꯦꯜꯁꯤꯗꯒꯤ ꯍꯦꯟꯅ ꯐꯅ ꯂꯩꯕ ꯑꯣꯏꯅ ꯑꯣꯏꯒꯗꯕꯅꯤꯀꯣ ꯄ꯭ꯔꯦꯖꯦꯟ ꯀꯥꯔꯗ ꯄ꯭ꯔꯦꯖꯦꯟ ꯀꯥꯔꯗ ꯈꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯍꯧꯖꯤꯛ ꯈꯟꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯅꯃꯛ ꯑꯣꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯑꯝꯇ ꯇꯥꯗꯕ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯩꯒꯤ ꯑꯦꯒꯦꯟꯁ ꯂꯩꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯃꯥꯌꯣꯛꯇ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯇꯥꯗꯕ ꯈꯣꯠꯇꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯡꯕꯁꯨ ꯃꯤꯅ ꯇꯥꯗꯕ ꯑꯣꯏꯕꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗꯒ ꯍꯥꯏꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯆꯥꯅ ꯑꯣꯏꯔꯣ ꯑꯃꯅ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯇꯥꯗꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯔꯟ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯏꯔꯁꯤꯅꯦꯀꯣ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯑꯣꯏꯔꯣꯀꯣ ꯈꯤꯇꯪ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕ ꯍꯥꯏꯗꯤ ꯃꯔꯩ ꯃꯔꯥꯡ ꯌꯥꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯈꯔ ꯑꯣꯏꯅ ꯑꯣꯏꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯠꯅꯒꯅꯣꯅ ꯍꯥꯏꯀꯣ unnecessary ꯍꯥꯏꯗꯤ ꯃꯥꯟꯅꯔꯨꯗꯕ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤꯒ ꯑꯝꯇ ꯃꯥꯟꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯔꯤꯉꯩ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯍꯥꯏ ꯇꯥꯔꯦꯀꯣ ꯐꯥꯏꯠ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯐꯥꯏꯠ ꯗꯤꯁꯑꯒ꯭ꯔꯤꯃꯦꯟ ꯀꯣꯟꯐ꯭ꯂꯤꯛ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯊꯣꯛꯍꯟꯗꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏ ꯇꯥꯔꯦꯀꯣ ꯃꯥꯟꯅꯔꯨꯅꯣ ꯑꯩꯅ ꯃꯥꯟꯅꯕꯤꯔꯨꯅꯣ ꯍꯥꯏ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤꯗꯨꯗ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯅ ꯑꯃꯨꯛ ꯌꯥꯝ ꯐꯩꯀꯣ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯅ ꯌꯥꯝ ꯐꯩ ꯍꯥꯏꯔꯒꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯁꯦ ꯂꯤꯗꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯅꯦ ꯍꯥꯏꯗꯤ ꯃꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯁꯦ ꯂꯤꯗꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯅꯦ ꯃꯌꯥꯝꯗ ꯒꯥꯏꯗ ꯇꯧꯔꯒ ꯍꯥꯏ ꯇꯥꯔꯦꯀꯣ ꯃꯌꯥꯝꯗ ꯒꯥꯏꯗꯦꯟꯁ ꯄꯤꯕ ꯈꯣꯠꯄ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯕꯤꯖꯅꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁ꯭ꯇꯥꯔꯠꯑꯞ ꯇꯧꯅꯕ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯁ꯭ꯇꯥꯔꯠꯑꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯨꯕ ꯅꯠꯇꯕꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯊꯕꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏ ꯚꯤꯖꯟ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤ ꯃꯇꯝꯁꯦ ꯚꯤꯖꯟ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯛꯀꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯩꯒꯤ ꯒꯣꯜ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏ ꯇꯥꯔꯦꯀꯣ ꯄ꯭ꯔꯦꯖꯦꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯌꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯩꯌꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯅ ꯃꯇꯝ ꯑꯃꯗ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩꯅ ꯈꯤꯇꯪ ꯐꯒꯠꯂꯛꯄ ꯃꯇꯝꯗꯀꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩꯒꯤꯗꯃꯛꯇ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯀꯅꯤ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯔꯛꯀꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯄꯨꯔꯒ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯤꯗ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯊꯕꯛ ꯇꯧꯍꯟꯒꯗꯕ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯐꯤꯒꯔꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯁꯦ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯖꯅ ꯊꯣꯛꯂꯛꯑꯦ ꯃꯃꯥꯡꯒꯤꯁꯨ ꯉꯥꯏꯔꯦ ꯁꯤꯒꯤꯁꯨ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯀꯣꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯦꯡꯛ ꯌꯨ